Loyalam E-PAO tabi Khopchinba po Hitong Susmitana Namidangi Officeri Ahamta Pasbani Headline. Maharaj Gambir Singna Manipur Kanaba Lorum Kiba Thodang Amasung Mahaki Thona Equina Matung Innaba Honaba Matautai Haina Governor of Thongkre. Oil pump sing Thong Lolagani Haibadagi pump Singda Qlep na Kre. Lam Khopchinba Kukisingda ZUF na warning Toukhre. Sandona Pijari Maharaj Gambir Singna Manipur Kanaba Lorum Kiba Thodang Amasung Mahaki Thona Equina Matung Innaba Honaba Matautai Haina Governor of Thongkre. Maharaj Gambir Singh Asi Tungi Lambi Sana Uba Ngamba Thona Phaba Manipur gi Luchingba Amani Maharaj Asina Laikidaba Numit Asimak Ningsingbagi Matakta Mahakna Maramdam Manipur bu Kananaba Lorum Kiba Thona Amasung Wakhalon Singh Adu Equina Inanaba Honaba Matautai Haina Ngasi Manipur Sarkargi State Archaeology Amasung Department of Art and Culture Government of Manipur na sinuna Kanchipurda laiba Maharaj Gambir Singhi Samadhiba Pangthokiba Maharaj asina laikidabagi chamaga marfudara nithoishuba Ningsing Thoramda Chief Guest oikiba Manipur gi Governor Ajay Kumar Valana Phongdokre. Governor na makhatana haikibada foreign aggression dagi Manipur bu ning tamnaba honabada Maharaj Gambir Singna laukiba thodang yamna singthaningai ni. Foreign aggression dagi Manipur ning tamnaba honabada Treaty of Yanbu administrative reforms da laukiba thodang adu miyamna ningsing mathoktai. Maharaj Gambir Singh asi Manipur gi tungi masak naiba architect amani Manipur bu ing tapa nungaya phaba amasung chawkharpa lamdam ama oinaba onabada Maharaj Gambir Singh na laukiba thodang amasung wakhalon sing adu ekhoina ningsing mathautai haina su phongdokhi. Oil pump sing Thong Lolagani Haibadagi pump Singda Qlep na Kre. Ngarang numidang Moirang Police Station gi manung chanba Moirang Thana Lekai Daleba MS Ilidas Fuel Station petrol pump ta sakhang daba singna bom lan singduna pokai halamba thodo kamari lenana ngasi numidang pung 8 lom tabadagi sarkar ga yanaba ama puraktriba phawba matam kaktana oil pump sing Thong Lonaba Manipur Petroleum Dealers Fraternity na warep laure haina social media da paw ama thadoropadi miyamna petrol longnaba haiduna pump singda queuing na Kre. Press na phangba paw gi source amana su petrol pump tab mom lang sinduna pokhai lamba thodokti matangda pump singda secure atmosphere ama leitriba phaba matam kaktada pump sing thol lonaba warep laure adubu mari lenaba association gi maikadigi hariba warep adugi geroldi press thadorakpa leitri Maragasida Manipur Sarkar gi Commissioner cum Secretary Home N Asok Kumar na thokiba cherolamagi matung ina mamang chahi gi January 15 dagi Home Department na integrated Anti-Explosion Cell haiba ama lingduna extortion activity gi maikaida center amasung state force sing thabak paikhaminaduna lakli maram aduna citizen singna extortion ga mari leinana kihan khangalakpa sing toll free helpline number 1800-202-3326 ta report tobiu hairi Lam Khopchinba Kukisingda ZUF na warning Toukhre. Loyalam United Front and Kamson ZUF na ngarang Kukisingda Lam Khopchinba ga mari lenana warning Toukhre. ZUF hariba jemai lyangmai amasung rongmai punsin resemba Loyalam Tribe Separate Administrative Unit ama demand tawriba loop amani. Loop asigi Information and Publicity Ministry gi waroli matung ina kukilaloba singi mathakta ngarang ayu pung 3 minute nifuram taba matamda attack chathakiba matung warning adu torkibani. Sagol sen numit ki ayukta Kangpokpi district ki Sadar Hills ki manung chanba Kharam by Fay village ta nomai kapna bagi thodok thoki Madu ZUF ki lanmi sanglup Loyalam Tiger Force na chathakibani maduda kukila lauba ani natraga ahumdi kahena asagopan nanglomgani habagi thazabalei hari Operation matung da Loyalam Tiger Force ki cadre sing asoi angam yaudana camp ta thunglare haina su phongdorakli Separate Administration demand torakpa German Road amasung Tiger Road ki paring da illegal poppy cultivation chatharakpa aduna maram oiraga tangai fadana action adu lokhatkibani Suspension of operation leba loop singna Loyalam in puigi lamda lonaya daba Thong kaya chatharakli adumainama Kukisingna masagi lamda logi matung ina thabak tawbada Loyalam singna athingba leite adubu Loyalam in pugi mapa mapugi lamda Kukisingna leishanba yaroi hairi
ꯄꯥꯎꯒꯤ ꯃꯔꯛ ꯊꯠꯅ ꯂꯣꯌꯥꯂꯝ E-PAO ꯇꯥꯕꯤꯔꯤꯕ ꯈꯨꯗꯤꯡꯃꯛꯅ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯂꯥꯏꯛ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯗꯨꯅ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯃꯁꯤꯡ ꯍꯦꯟꯒꯠꯍꯟꯕꯗ ꯑꯗꯣꯝꯁꯨ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ꯫ ꯑꯦꯀꯔ 20ꯗ ꯊꯥꯔꯝꯕ ꯄꯣꯄꯤ ꯄꯥꯝꯕꯤꯁꯤꯡ ꯌꯥꯟꯊꯠꯈ꯭ꯔꯦ, ꯂꯣꯠꯁꯤꯜꯂꯝꯕ ꯈꯨꯠꯂꯥꯏ ꯀꯌꯥ ꯐꯒꯠꯄ ꯉꯝꯈ꯭ꯔꯦ꯫ ꯆꯨꯔꯆꯥꯟꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯆꯨꯔꯆꯥꯟꯄꯨꯔ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯃꯅꯨꯡ ꯆꯟꯕ ꯊꯤꯡꯍꯥꯡꯖꯥꯡ ꯍꯤꯜ ꯑꯦꯔꯤꯌꯥꯒꯤ ꯑꯦꯀꯔ 20ꯒꯤ ꯂꯣꯝꯗ ꯄꯥꯛꯁꯟꯅ ꯊꯥꯔꯝꯕ ꯄꯣꯄꯤ ꯄꯥꯝꯕꯤꯁꯤꯡ ꯉꯔꯥꯡ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁ ꯑꯃꯗꯤ ꯐꯣꯔꯦꯁꯠ ꯗꯤꯄꯥꯔꯠꯃꯦꯟꯠꯀꯤ ꯀꯝꯕꯥꯏꯟ ꯇꯤꯝ ꯑꯃꯅ ꯌꯥꯟꯊꯠꯇꯨꯅ ꯃꯥꯡꯍꯟꯈ꯭ꯔꯦ ꯍꯥꯏꯅ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯀꯤ ꯄꯥꯎ ꯑꯁꯤꯅ ꯍꯥꯏꯔꯤ꯫ ꯄꯥꯎ ꯑꯁꯤꯅ ꯍꯥꯏ ꯄꯣꯄꯤ ꯄꯥꯝꯕꯤꯁꯤꯡ ꯊꯥꯔꯝꯕ ꯃꯐꯝ ꯑꯗꯨꯗ ꯈꯥꯡꯄꯣꯛꯆꯪ 2 ꯑꯃꯁꯨ ꯂꯩꯔꯝꯈꯤ꯫ ꯍꯥꯏꯔꯤꯕ ꯈꯥꯡꯄꯣꯛꯆꯪ ꯑꯗꯨ ꯃꯩ ꯊꯥꯗꯣꯛꯇꯨꯅ ꯃꯥꯡꯍꯟꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯑꯃꯔꯣꯝꯗ ꯉꯔꯥꯡ ꯀꯥꯡꯄꯣꯛꯄꯤ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯃꯅꯨꯡ ꯆꯟꯅ ꯁꯣꯡꯖꯥꯡꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯀꯤ ꯀꯥꯡꯕꯨꯅ ꯊꯤꯕ ꯍꯨꯝꯕꯒꯤ ꯊꯕꯛ ꯆꯠꯊꯕꯗ ꯁꯛꯈꯪꯗꯕꯁꯤꯡꯅ ꯂꯣꯠꯁꯤꯟꯗꯨꯅ ꯊꯝꯂꯝꯕ ꯈꯨꯠꯂꯥꯏ ꯀꯌꯥ ꯐꯒꯠꯄ ꯉꯝꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯐꯒꯠꯂꯕ ꯈꯨꯠꯂꯥꯏꯁꯤꯡ ꯑꯗꯨꯗꯤ ꯂꯣꯀꯦꯜ ꯃꯦꯗ ꯄꯣꯝꯄꯤ 3, ꯃꯦꯒꯥꯖꯤꯟꯒ ꯀꯣꯟꯅꯅ ꯑꯦꯁꯀꯦꯚꯔ ꯔꯥꯏꯐꯜ 1, ꯃꯦꯒꯥꯖꯤꯟꯒ ꯂꯣꯏꯅꯅ .303 ꯔꯥꯏꯐꯜ 1, ꯃꯦꯒꯥꯖꯤꯟꯒ ꯂꯣꯏꯅꯅ ꯂꯣꯀꯦꯜ ꯃꯦꯗ .22 ꯄꯤꯁꯇꯣꯜ 2, ꯀꯥꯞꯄ ꯌꯥꯔꯤꯕ 5.56 mmꯒꯤ ꯂꯥꯏꯐ ꯔꯥꯎꯟꯗ ꯑꯦꯃꯨꯅꯤꯁꯟ 5, 12 ꯕꯣꯔ ꯑꯦꯛꯁꯟ ꯔꯥꯏꯐꯜꯒꯤ ꯑꯦꯝꯇꯤ ꯀꯥꯔꯇꯤꯖ 5, ꯂꯣꯀꯦꯜ ꯃꯦꯗ ꯄꯣꯝꯄꯤ ꯑꯦꯝꯇꯤ ꯁꯦꯜ 1, ꯂꯣꯀꯦꯜ ꯃꯦꯗ ꯄꯣꯝꯄꯤ ꯂꯥꯏꯐ ꯁꯦꯜ 6 ꯑꯃꯗꯤ ꯂꯣꯀꯦꯜ ꯃꯦꯗ 12 ꯕꯣꯔ ꯑꯦꯛꯁꯟ ꯔꯥꯏꯐꯜ ꯑꯃꯁꯨ ꯐꯒꯠꯄ ꯉꯝꯂꯦ ꯍꯥꯏꯔꯤ꯫ ꯃꯅꯤꯄꯨꯔꯒꯤ ꯃꯄꯥꯟꯗ ꯈꯨꯟꯗꯥꯔꯤꯕ ꯃꯅꯤꯄꯨꯔꯁꯤꯡꯒꯤꯗꯃꯛ ꯑꯣꯇꯣꯅꯣꯃꯁ ꯀꯥꯎꯟꯁꯤꯜ ꯄꯤꯌꯨ ꯍꯥꯏꯅ ꯑꯒꯔꯇꯂꯥꯗ ꯈꯣꯡꯖꯪ ꯆꯪꯁꯤꯟꯈ꯭ꯔꯦ꯫ ꯆꯍꯤ ꯆꯥ ꯀꯌꯥꯒꯤ ꯃꯃꯥꯡꯗꯒꯤ ꯃꯅꯤꯄꯨꯔꯒꯤ ꯃꯄꯥꯟꯗ ꯈꯨꯟꯗꯥꯗꯨꯅ ꯂꯩꯔꯤꯕ ꯃꯅꯤꯄꯨꯔꯁꯤꯡꯒꯤꯗꯃꯛ ꯑꯣꯇꯣꯅꯣꯃꯁ ꯀꯥꯎꯟꯁꯤꯜ ꯁꯦꯝꯕꯤꯌꯨ ꯍꯥꯏꯅ ꯍꯥꯏꯕꯗꯥꯕꯤꯗ ꯇ꯭ꯔꯤꯄꯨꯔꯥ ꯑꯃꯁꯨꯡ ꯑꯁꯥꯝꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯂꯨꯞ ꯀꯌꯥꯅ ꯃꯥꯏ ꯄꯥꯛꯅ ꯈꯣꯡꯖꯪ ꯆꯪꯁꯤꯟꯈ꯭ꯔꯦ ꯍꯥꯏꯅ ꯇ꯭ꯔꯤꯄꯨꯔꯥꯒꯤ ꯑꯒꯔꯇꯂꯥꯗ ꯐꯣꯡꯕ ꯃꯔꯨꯞ ꯄꯥꯎꯆꯦꯅ ꯍꯥꯏꯔꯤ꯫ ꯄꯥꯎꯆꯦ ꯑꯁꯤꯒꯤ ꯔꯤꯄꯣꯔꯠꯀꯤ ꯃꯇꯨꯡ ꯏꯟꯅ ꯇ꯭ꯔꯤꯄꯨꯔꯥꯗ ꯃꯅꯤꯄꯨꯔꯤ ꯁ꯭ꯇꯨꯗꯦꯟꯠ ꯌꯨꯊ ꯀꯣꯑꯣꯔꯗꯤꯅꯦꯁꯟ ꯀꯝꯃꯤꯇꯤ, ꯇ꯭ꯔꯤꯄꯨꯔꯥ ꯃꯅꯤꯄꯨꯔꯤ ꯋꯨꯃꯦꯟꯁ ꯀꯥꯎꯟꯁꯤꯜ ꯑꯃꯁꯨꯡ ꯃꯅꯤꯄꯨꯔꯤ ꯀꯥꯎꯟꯁꯤꯜ ꯇ꯭ꯔꯤꯄꯨꯔꯥꯅ ꯁꯤꯟꯗꯨꯅ ꯑꯒꯔꯇꯂꯥ ꯁꯍꯔꯗ ꯋꯥꯀꯠ ꯈꯣꯡꯆꯠ ꯆꯠꯇꯨꯅ ꯃꯅꯤꯄꯨꯔꯁꯤꯡꯒꯤ ꯑꯣꯇꯣꯅꯣꯃꯁ ꯃꯅꯤꯄꯨꯔꯤ ꯗꯤꯚꯦꯂꯞꯃꯦꯟꯠ ꯀꯥꯎꯟꯁꯤꯜ ꯁꯦꯝꯕꯤꯌꯨ ꯍꯥꯏꯅ ꯗꯥꯕꯤ ꯇꯧꯈꯤ꯫ ꯑꯥꯙꯨꯅꯤꯛ ꯇ꯭ꯔꯤꯄꯨꯔꯥ ꯁꯦꯝꯒꯠ ꯁꯥꯒꯠꯄ ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯅꯤꯄꯨꯔꯤꯁꯤꯡꯒꯤ ꯊꯧꯗꯥꯡ ꯌꯥꯝꯅ ꯆꯥꯎꯅ ꯂꯩꯈꯤ꯫ ꯑꯗꯨꯕꯨ ꯐꯨꯔꯨꯞ ꯑꯁꯤ ꯉꯁꯤꯗꯤ ꯃꯁꯤꯡ ꯂꯤꯛꯄꯗ ꯅꯠꯇꯅ ꯁꯣꯁꯤꯑꯣ ꯏꯀꯣꯅꯣꯃꯤꯛ ꯀꯜꯆꯔꯦꯜꯅꯆꯤꯡꯕ ꯍꯤꯔꯝ ꯈꯨꯗꯤꯡꯗ ꯁꯣꯊꯗꯨꯅ ꯂꯩꯔꯦ꯫ ꯑꯣꯇꯣꯅꯣꯃꯁ ꯗꯤꯚꯦꯂꯞꯃꯦꯟꯠ ꯀꯥꯎꯟꯁꯤꯜ ꯗꯤꯃꯥꯟꯗ ꯇꯥꯟꯕꯒ ꯂꯣꯏꯅꯅ ꯆꯍꯤ 18 ꯍꯦꯜꯂꯕ ꯐꯥꯎꯕ ꯇ꯭ꯔꯤꯄꯨꯔꯥꯗ ꯁ꯭ꯀꯨꯜꯗ ꯃꯅꯤꯄꯨꯔꯤꯒꯤ ꯂꯣꯟ ꯁꯕꯖꯦꯛ ꯑꯣꯖꯥ ꯍꯥꯞꯇ꯭ꯔꯤꯕꯁꯤ ꯌꯥꯝꯅ ꯊꯨꯅ ꯑꯣꯖꯥ ꯍꯥꯞꯄ, ꯁꯪꯕꯤꯙꯥꯟꯒꯤ ꯄꯊꯥꯞ 494 ꯑꯃꯗꯤ 450 ꯀ꯭ꯂꯣꯖ A ꯒꯤ ꯃꯇꯨꯡ ꯏꯟꯅ ꯇ꯭ꯔꯤꯄꯨꯔꯥꯗ ꯃꯅꯤꯄꯨꯔꯤ ꯂꯣꯟꯕꯨ ꯁꯛ ꯈꯪꯕ ꯑꯃꯁꯨꯡ ꯄ꯭ꯔꯥꯏꯃꯥꯔꯤ ꯊꯥꯛꯇ ꯃꯃꯥꯂꯣꯟꯕꯨ ꯃꯍꯩ ꯇꯝꯕꯒꯤ ꯇꯥꯛꯄꯤꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯄꯤꯕ, ꯃꯤꯁꯤꯡꯒꯤ ꯆꯥꯗ ꯃꯅꯤꯄꯨꯔꯒꯤꯗꯃꯛ ꯔꯤꯖꯔቬꯁꯟ ꯊꯝꯕ ꯑꯁꯤꯅꯆꯤꯡꯕ ꯗꯥꯕꯤ ꯇꯧꯈꯤ꯫ ꯈꯣꯡꯖꯪ ꯑꯗꯨꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯂꯨꯞꯀꯤ ꯂꯨꯆꯤꯡꯕꯁꯤꯡ ꯀꯦ ꯗꯤꯔꯦꯟ, ꯋꯥꯏ ꯄ꯭ꯔꯕꯤꯟ, ꯑꯦꯁ ꯕꯤꯃꯜ, ꯋꯥꯏ ꯁꯃꯥꯄꯤꯀꯥ, ꯖꯤ ꯕꯤꯞꯂꯕ ꯁꯔꯃꯅꯆꯤꯡꯕꯅꯁꯨ ꯁꯔꯨꯛ ꯌꯥꯈꯤ꯫ ꯚꯤꯗꯤꯑꯦꯐꯁꯤꯡꯒꯤ ꯗꯤꯃꯥꯟꯗꯁꯤꯡ ꯑꯊꯨꯕꯗ ꯄꯤꯊꯣꯛꯄꯤꯌꯨ ꯍꯥꯏꯗꯨꯅ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯚꯤꯗꯤꯑꯦꯐꯁꯤꯡꯅ ꯄ꯭ꯔꯣꯇꯦꯁꯠ ꯇꯧꯈ꯭ꯔꯦ꯫ ꯍꯧꯖꯤꯛ ꯚꯤꯗꯤꯑꯦꯐꯁꯤꯡꯅ ꯇꯥꯜꯂꯤꯕ ꯗꯤꯃꯥꯟꯗꯁꯤꯡ ꯑꯊꯨꯕ ꯃꯇꯝꯗ ꯄꯤꯊꯣꯛꯄꯤꯌꯨ ꯍꯥꯏꯗꯨꯅ ꯉꯁꯤ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯚꯤꯗꯤꯑꯦꯐ ꯄꯔꯁꯅꯦꯜꯁꯤꯡꯅ ꯍꯌꯦꯜ ꯂꯧꯕꯨꯛ ꯂꯝꯄꯥꯛꯇ ꯑꯆꯧꯕ ꯄ꯭ꯔꯣꯇꯦꯁꯠ ꯑꯃ ꯇꯧꯈ꯭ꯔꯦ꯫ ꯄ꯭ꯔꯣꯇꯦꯁꯠ ꯑꯗꯨꯗ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯚꯤꯗꯤꯑꯦꯐ ꯄꯔꯁꯅꯦꯜ 2,000 ꯍꯦꯟꯕꯅ ꯁꯔꯨꯛ ꯌꯥꯈꯤ꯫ ꯉꯁꯤꯒꯤ ꯈꯣꯡꯖꯪ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯚꯤꯗꯤꯑꯦꯐ ꯋꯦꯜꯐꯦꯌꯔ ꯑꯦꯁꯣꯁꯤꯌꯦꯁꯟꯒꯤ ꯚꯥꯏꯁ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯑꯦꯜ ꯁꯨꯔꯦꯁ ꯃꯩꯇꯩꯅ ꯍꯥꯏ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯑꯣꯏꯅ ꯑꯄꯨꯟꯕ ꯚꯤꯗꯤꯑꯦꯐ ꯃꯦꯝꯕꯔꯁꯤꯡꯅ ꯄ꯭ꯔꯣꯇꯦꯁꯠ ꯇꯧꯔꯤꯕ ꯑꯁꯤ ꯚꯤꯗꯤꯑꯦꯐꯁꯤꯡꯅ ꯃꯇꯝ ꯁꯥꯡꯅ ꯇꯥꯟꯗꯨꯅ ꯂꯥꯛꯄ ꯗꯤꯃꯥꯟꯗꯁꯤꯡ ꯁ꯭ꯇꯦꯠ ꯂꯩꯉꯥꯛꯅ ꯄꯤꯊꯣꯛꯅꯕ ꯈꯟꯅꯔꯤꯕ ꯍꯥꯏꯔꯒ ꯄꯤꯊꯣꯛꯅꯕꯗꯤ ꯍꯣꯠꯅꯗꯕ, ꯃꯇꯝ ꯌꯩꯊꯣꯛꯇꯨꯅ ꯊꯝꯕ ꯃꯌꯥꯝ ꯑꯁꯤꯅ ꯚꯤꯗꯤꯑꯦꯐ ꯃꯦꯝꯕꯔꯁꯤꯡꯒꯤ ꯊꯃꯣꯏꯗ ꯄꯦꯟꯗꯕ ꯀꯌꯥ ꯂꯥꯛꯄꯗꯒꯤ ꯍꯧꯖꯤꯛ ꯏꯟꯗꯤꯐꯤꯅꯤꯠ ꯒꯟ ꯗꯥꯎꯟ ꯑꯃꯗꯤ ꯄꯦꯟ ꯗꯥꯎꯟ ꯁ꯭ꯇ꯭ꯔꯥꯏꯛ ꯆꯪꯁꯤꯜꯂꯤꯕꯅꯤ꯫ ꯃꯁꯤꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯅ ꯉꯁꯤ ꯚꯤꯗꯤꯑꯦꯐ ꯃꯦꯝꯕꯔ ꯃꯌꯥꯝꯅ ꯄꯦꯟꯗꯕꯒꯤ ꯇꯥꯜꯂꯤꯕ ꯗꯤꯃꯥꯟꯗ ꯑꯁꯤ ꯄꯤꯊꯣꯛꯄꯤꯅꯕ ꯄ꯭ꯔꯣꯇꯦꯁꯠ ꯑꯁꯤ ꯇꯧꯖꯕꯅꯤ ꯍꯥꯏꯈꯤ꯫ ꯄꯥꯎꯒꯤ ꯃꯔꯛ ꯊꯠꯅ ꯂꯣꯌꯥꯂꯝ E-PAO ꯇꯥꯕꯤꯔꯤꯕ ꯈꯨꯗꯤꯡꯃꯛꯅ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯂꯥꯏꯛ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯗꯨꯅ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯃꯁꯤꯡ ꯍꯦꯟꯒꯠꯍꯟꯕꯗ ꯑꯗꯣꯝꯁꯨ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ꯫ ꯑꯔꯣꯏꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯑꯃꯨꯛꯀ ꯍꯟꯅ ꯄꯤꯖꯔꯤ꯫ ꯃꯍꯥꯔꯥꯖ ꯀꯝꯕꯤꯔ ꯁꯤꯡꯅ ꯃꯅꯤꯄꯨꯔ ꯀꯟꯅꯅꯕ ꯂꯧꯔꯝꯈꯤꯕ ꯊꯧꯗꯥꯡ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯊꯧꯅꯥ ꯑꯩꯈꯣꯏꯅ ꯇꯨꯡ ꯏꯟꯅꯕ ꯍꯣꯠꯅꯕ ꯃꯊꯧ ꯇꯥꯏ ꯍꯥꯏꯅ ꯒꯕꯔꯅꯔꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯑꯣꯏꯜ ꯄꯝꯞꯁꯤꯡ ꯊꯣꯡ ꯂꯣꯂꯒꯅꯤ ꯍꯥꯏꯕꯗꯒꯤ ꯄꯝꯞꯁꯤꯡꯗ ꯀ꯭ꯌꯨ ꯂꯦꯞꯅꯈ꯭ꯔꯦ꯫ ꯂꯝ ꯈꯣꯞꯆꯤꯟꯕ ꯀꯨꯀꯤꯁꯤꯡꯗ ZUF ꯅ ꯋꯥꯔꯅꯤꯡ ꯇꯧꯈ꯭ꯔꯦ꯫ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯌꯥꯂꯝ E-PAOꯅ ꯅꯨꯃꯤꯗꯥꯡꯒꯤ ꯄꯥꯎ ꯄꯤꯕ ꯂꯣꯏꯖꯔꯦ꯫ ꯇꯥꯕꯤꯔꯤꯕ ꯈꯨꯗꯤꯡꯃꯛꯄꯨ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ꯫